Mangolda Frit Lolaga from Lambalanglen Medha Sila Amadi Sakang the Vinupi Macha Amayauraga Lagpo Ubada Harau Bagi Mitlu Pirang Sintai Mangoldagi Sumang the Tatnakum Tari India Medha Sukaplaga Langlen Bukonsili India gave Emma Is Abukaram Tori Bage I know idea Sila Nungaidana Langlen Ine Tolo say Ine Imung Sangsi Lisa da Mumi Yang Tamlai Lisa na Langlenda Nungaidana Yang Lami Ibe Masina Kanano Silana Home the Labani Masu Marabu Tizarabani Nang Dona Hot Never Kankraba Nangamasakang again a Latini Oh Ibema Imung Sangsilao Kisukaigan Imung the Jonglactuna Sofa Kaduda Look in a family Ine Madam Sekang Deco Big Libby Agi Isado Nasisu Mama Agi Tampakta Lady Boy in a Kali Mango Gibe and Dada Ningai the Nahi Falamba Ine and Nushina Pamhoboda Maduda Ukiba Agi Itagi Nushiba my tongue Pusiki arrive Okram Line Si Haraga Langlen Makontok Nakablai Langlena Pukni Nushinakapada Uraga Lizagi Mitlo Pirang Sintaki Bakangodi On Tok Nasu Nongdam Tina Talam Credako Ine gave Emma Nangi Libakse Ine I Kaluraga Twice is up on the lawyer Mama I get come long for Nitina Tapa Punky Draba I get Johnny Imagi Bema Ijabukarai the Labage Imadi Ijagi my Kayang Bada Long when Lomagi Sokta Behele Gasisu Imana Ijabung idea Langlen Kaplanuse Punamak Nangilabu the Tamlamangakani Abu Koina Wari Sabadagi Ninegi Wari Kangle Ninegi Chada Soidina Nomadi Pangboishano Ainasu Isrogima from the Nijage Langlen Nusina Lizadi Englai Even Magiming di Karikoba House in the Karitam Liba Liza Kawinine DM Colesta second semester Gari Paife Kanda Hono Honabu Letrabadi Nomadi Soidan and me or Kani Eh what is the towering hay ID Kaukari Kainam Disasi Nakakana Lege Napi Ani Fatfasang Silai Madam Krita Figadaba Mayam Lalise Kaikino Sana Tanabasilo Abungo the Sakraba Saturday Sidang Hak the Sangluk Lamoyo Hoi Madam Si Haraga Mutokri Medhana Mikayano no Yimsibo Panati Saunasari Ahom Haiduni Tamo Debraski Machan Padusu I Mama Magni Kanjabanina Aiginak the Sulari Hausiki Abungo Haina Pankibadura Hoi Mani Silana Mangao Karati Badona Tawine Mangao de Pasna Tiri Haiduni Nupa Masa Consegni Masu Diem the Tambagum Tawbatai Tamne Handak Tresems the Garini It Masisu Kangambe Kananine Daniel do Kangro Kanginine Dadanel do Ninegi Jaro Aina Popomudinate Masu Marabu Tizarabani Mamana Mapopa the Lake Davani Mana Ingonda Mama Haino in Zabakani Aisu Isaga in a Kibaga Mabu Isam Nikalavani Nene Quaker Maritona Brisa Igi Mari Makina Deda Daniel Bupopa Tamo de Brasna Ninegi Mate Yampang Biki Nene Sumatam Dada Daniel Koyumda Labor Alda Gedum Mama Haina Aingon the Labani Silana Liza Ifema Nang Nene Langlen Quigi Tiny Wari City Pura Film Kajani Aw Abatani Nang Lagalakise Now Manamanabi Amaga Lakminabra Natanta Lakbra Kinumto How would they loifa Nene Nang on the Mayx in a way Libiki Adamina Tautari Tanzatla Zem Suhalatli Napi Anidusu Jana Taknava Mayam Amapuslaptuna Mayam Punachari Daniel Super Pusang Silai Liza Ubada Ingangna Eh Liza Nang Nishidaka the Riba Queen Yam Tazadi Namang the family Sipao Tazadiba
Daniel da yenglaga medhana. Mapa ibung ado haifet maline. Tamo Devrasna hena magulay vanida. Silana. Ine sinahandag mi masakangba aman ba kandok pase yam hairi. Liza sibu langlen nang mali hairine. James tumina cha thaklambadagi Liza da mi yeng thamlai. Piklingai da ukiba machana pigi nuksiba maithongdo Liza ga haifet mana bagum tarami. James mitlu pirang sintharakli. Haigam dana isa sana thoibu haifet maline. Liza di ingangakli. Langlen su Liza da munyeng shlai. Medhana. Adune ai dara haibu James su hairisini. Shila singnana. Liza pakatna. Mabo. Nang sengna kum. Nang kadai dagino. Ngasi fauda nangi wari kanada su liraktri. Piklingai dagi nang home da lerakpasu nate. Nang hana kadai da lerami. Karam tauna aikhoigi home sa lakpano. Kaka amade abokna. Aibu nene mali nene ki mangkhrabai chanapido mali haina jingnare. Maduna maram oiraga aigi asengba horakfam aigi wari pumnamak khangningle natra. James khangningna hoibema. Phare adudi ai kanada su lolarai. Aigi asengba saktam mayamgi mafamda lotuna thamlibasisu ngasidi phongdoklakhe. Langlen Liza da munna aduma yenglaga lei. Daniel singangakna Liza na ngangliba singdi tari. Ngasidagina chahi 15 gi mamangi warine. Matamda aina chahi 3 khakta ngairingagine. Imung amada ai harauna leijai. Iche ama, iyamba ama, inaw ama leijade. Sunatagi aina chaningbata cha seningbata set tawduna aibu aigi ima ipaduna luna tawi. Aring bay school amada ningchanduna aibu laisu tamhanbi. Babada nangan badagi thabak chatlibani haina adamo chakki. Thenglakangda khakta hanjilai. Khara leiraga imadu mirolai. Babaga imagada yamna harawi. Aisu aigi naw ama phangdore khalaga yamna harawje. Matamdi aduma hauki. Mamasu tha suraktuna machanupa ama poklame. Machanupada pokpa tha amaram surakpadagi aingonda hana nushina loina birambada tawrakidre. Aibu poktaba machagumna khalakle. Imungi thabai kha angangi ningtha fawba aingonda suwalame. Tawriba niyamniti tuda ai karino haifung tafung khanglamde. Nungtigi namit kudingi school changnaina kahalambasu lai fawba tamalakte. Chak thongba phi suba wai taiba angang oiribi aina haida tarame. Khara khajik soikrabasu sanga da fubugum purami. Ai kapchaba natana paileramde. Naumade Madhuna masigi angangsina thaba ama tawbase phasna tawba nate mitse onthokna nakhre amutoiba. Sekharna yang wai chinda oiraga thoi ha tokhrasiro aduna hek phaba jani aikhoina pokosu natabasibu haujikti aikhoigisu isa asengba lere ayokpi mabu kaidaudoino. Cha puraga changlakpi lija sanariba wariduda khangpre khangladuna cha kapka makhada thadaki. Mitlugi pirangna lepa leitana sintharakli. Peri tawduna Sekhargi manakta changsilaga. Papa, aise nakhoigi na chanatabro. Natiye, nang aikhoigi chanatiye. Nang karaidagino mafam marang khangdaba Okram home leibi Lamjasara ne. Mama. Saktasika. Si haramlaga madu thoki Sekharsu matunginaki. Lija makadagi launa famthai. Angang oiribi mana thabakna manam subagi masam manadusu ifa fare. Mamai mamitusu imon motlei. Angakpagi taibang palni macha pokte haiduna orphandagi angang lauduna yokli. Masagi macha poklakpadagi yokliba angang dubu tatita oina tawba masibu miyoibagi lichatla. Namitada khanglaki. Madude aibu makhoina orphandai lauraga yokpane. Ai makhoigi machanate haibase. Makhoina haiba indrabadi aibu hatokani haibadada ai amusu pakhale. Level makhada famlambadagi hawatlaga kairaba chakapta tray mathaktuda lokhale. Ai tray da pairaga kaadudagi tamina thore.
Thenglaba namidangi mising miracle tadraba matamne. Imungi mising loina tamnakre. Phamung mathakta lairiba aigi teddy bear machadu pairaga yumdudagi arroiba ina khongthangdore. Namthiraba nala kya fauduna basti kya lalaga main road tanaba ai chile. Inglaba ningthamtha oibana prok machadu masebagi haksang sisu thakthangni. Ai samtilakbana main road yore. Ahing nungyai oibanina gari thoina chelamde. Lambi dubudi adamak mai ngal. Angang oibanina akibasu fawe. Adabu makhoi neibu hatopiga kadra haina kizabana ai fanthung pham khangdrabasu chenba tarame. Khara chatlaga waiting chatkidada famlame. Ingman bana isa sisu thakthangnikle. Teddy bear machadu konsilaga isa sita sinduna ai mafamdada famlame. Aing mamaraktuda ai karamna tamthakibano khangaude. Mikak tholakpada nongalamle. Mitsina pangtharupaga nameki mangalna mise thakte. Masik marang oina miyam ama omchalambadu ure. Ai mitsin oiraga launa pangthuktuna yenglakpada aingonda miyam ama omjilaka leramle. Mayamduna aingonda wang mayam ama hangle. Nangbu kanana bema kadaidagi sida kamain leramino. Nangi name tao nangi ima babagi yumda thindige. Mayam changdana panghangda hangchule. Ai angang ko ibaga ipa pakhale. Isase thak thak nitlaga mayam duda kiruk kiruk yengi. Mayam marak dudagi maungna ha ama prapap sangsilaklaga. Ima gi bema nangbu gari da chatluriba. Isase inglamlani. Kari na bema angang sinangi na chara. Mayam dagi marak dagi mi ama na hanglakwane. Mane ngarang se aina khara chairuri adugi saudana thokibadagi hansilakdrini. Adude nasase themlaga nayumda pukrone masasisu ingba mali. Hoi ai pujakrage ibema lao chalase. Napiduna aingonda tawriba maongda ai karino haiba bhaptaramde. Angangne kana suleram khalaga aingonda minusu utpiribra khalaga ai napiduga loinana napidugi memda laklame. Taxi amada tonglaga basti amada lai. Mafamada miyam tele. Napi ayamba makeup full tawraga nok na loklaga napa kya ga onchina duna wari sabasu yawi. Khara mana phone da noklaga wari sabasu yawi. Amukta utriba maongne. Ai makhoi bu ubada ipa pakhale. Mayam duna ingonda yenglaga nok hobusu yawi. Ai ga lakminariba napi da onchilaga nupa man hairi. Are wai mala angang si nangi na charo poti kape he. Malana saksidi ba khakraponi angang oidi khar leraga noina sanaba yarani kemta khaluranu hirbai gi manakta thamlamage nani sigumba tagat pisini ekoina pamisi ho khange ai hirbai gi manakta amta jangluki makhoina sana kiba warida ai angang oibanina bab amata pangamde napiduna ai gi khudang pairaga yum amada changle mapandagi yengbada atuki matik habu chenba yumne manung changlakpada sargaga chap manaramle ayya karaga akoibada koile leraga yengi chinbanda lipstick ngangna sangbi sari chatbi sanama pak chinbi kwana mayang sangang bamkai charaga nafai tawduna dolandagi kumtharakli ayga lakminariba nupidusu sari chatbi nupiduda yenglaga mumonoi napida changsilakpana aina leplibang padu yorakle hirabaina kedore mala kadaidagi purakpanu sina aina thirakbabu sagadra sidi angang oimalina segumba angang sini haujiktagi hauna sangobadabadi yengbada heknusiba maithongni palise masina lesabi masa pharakpadabu nangi customer wakadra sanglabada chahi 3-4 angang machadongna nauthi salaga lehenba tari tawise adubu kaisu kaide mamalde khara hongalo 4 lakhs faudi pirone is nangsa yamandra dade 2 lakhs lawro ani ne makhai do soiranu aisu asinba masina gadabani fare pisa do harina midang waram lawro hoy yare ai bu khosamlaga puruk lambi nupi do nolaga thokre tedi biar dubairaga ai ipa pakhana lepli sari sabi nupi do ina ta sangsil laga ibema nangi min kari kawe
Liza. Liza, ming phazai. Ngasidagi nang sida lairasi ko. Aisa nangi mama makni khangadabani. Nangna chaningba pumnamaksu pijani. Nangna layo haiba makhaisu laini. Andudi nang aigi mama tare ko. Mama nate. Aidi kanagisu mama oiba yade. Hirbai haina kaugadaba ko. Nangna ibuna mama makni khalabasu aingoda mama kauba yade. Hirbai kau ko. Lao firam fazabaga hondolusi. Sari sabi nupiduna aibu dala mathakta pukhale. Baram da pusin biduna fazna irujabirame. Irujaba loiraga aibu pamlaga puthokpire. Phamung mathakta famalaga powder lipstick tu fazna taisanbi. Aduga ingonda nafai tawduna minna yengi. Tanjadada napi amam jangchlei. Ai ubada mayaga karaga Mirana. Wow, poti kapye yam fazai. Adune aisu yengdaga isai danta harauzarisi. Sana khunbaga chap manare. Lairik fazna tamhalo lisabi macha fagalakbaga biyapi mayamgi skorgal hensi. Maduna hena namonda tongjagani. Yaine nangi idea se. Magisu masa mangjadaba. Aikoi gisu kanaba natra. Makhoi masel wari sanaraga panoktunoi. Ai maram mai khangkhangde. Asamna hirwai naibu machadongna yolaki. Afabe school amada laiksu tamhale. Ai gyawada papumnamak hirwai ningsle. Ai giningba pumnamak thongale. Ai ima ipa leidabagi nungaitaba phawkide. Pusi supa ai buluna tawini haina khanki. Aina class 8 karapa matamdudane. Ai gya sapumnamak kaikhiba. Pusida kokdaroidaba takfam malaikiba. Mapoksimagi namitugi thawdokta. Ai kawba ngamloi. Wari lina lija makol thokna kablai. Namitugi thawdokdudagi aigi pusisa umon onkibane. Ai yam wai mabo. Ai yam wai. Lamjasara gi mapokse. Sanga da fa ohendaba haina. Ai nei sordani chari. Lisa gi mata ubada kaptaba mata yaude. Daniel na amke hena thamoi puba ngamdre. Silana Ibema makhata karamba thawdokno mayek sem taw. May sakti thamoi da losinduna thamgano. Madune hena hakjang ki kaya singda mayoy rakpani. Ligani. Ay amata sisadana ligani. Namita ay school dagi wana halaglame. Isa so favor tawgadabagi maongda inunungay ramte.